Irang asina maram oiraga lanjana riba iko yengkuman dolai thabi amadi sadu yengkuman gi miyam ngasi MASHA-MASHAGI yumda hanjinaba honabada security force na tear gas cell kya kaptuna TANKHAIKHRE todok adu da lanjana riba me asopan nangkhre hairi ngasi gi khongjang adu sajiwa relief camp amadi sawmung relief camp ta sangjapam lawriba iko yengkuman dolai thabi amadi sadu yengkuman gi miyam na sangsin kibani Lanjana riba singdagi Sangai Festival na lumna lawba yaningde Sangai Festival pangthoklabanina aikhoisu yumda hallagani haiduna ngasi ayuk anganbadagi hawna Lanjana riba singna pukhau terapurda punki madugi matung mafam adudagi MASHA-MASHAGI yumda hannaba khongchat ama satpa hawki security force ngak selaga laki ba miyamgi khongchat adu dolai thabi dam phawba laki mafam aduda security force na kharga thamba Warfare sing lanjana riba miyam aduna lawtholga MASHA-MASHAGI memda sangnabagi khongchat adu makha chathaki khongchat aduda dolai thabi lanthoknaba matung sadu yengkuman yoramdaigi lamhang amada lanjana riba sing adu hallaroi haiduna phamlaga leiki mafam aduda kuki singna khundaba khulga naknaba maramna security force ke personnel singsu mikupna hom singna leinaki loina mafam aduda Imphal district ke DC amadi district police ke SP yauna masing yamlaba security force ke personnel sing mafam aduda yoksilaki Imphal district ke DC amsung SP ga lanjana riba sing adu wari sanabada yanaba purakpa ngamkhide madudagi ahenba security force season aduna miyam adu tear gas cell amadi live round kaya blank fire togduna tankhai Maduda lanjana riba miyoi asopan nangki makhoi adugi manungda miyoi amadi security force na pubadagi kahena asopan nangki security force na sathakiba thong aduda khoisauna riba miyamna nung thomjilakpadagi BSF ki bolero gari amagi windshield amangata thoki tungda miyam adu security force na dolai thabidagi tear gas cell kyamarum kaptuna pukhau terapur fawba tankhairaki मेरी रिस्पॉन्सिबिलिटी है मैं सस्पेंड होगा आप लोग क्यों डर रहे हैं इनसे